मरोइबा पाउसिंग चीफ मिनिस्टर एन बीरेन तमेंगलोंग डिस्ट्रिक्ट की तखो थोरांगी दमक लुपा करोड़ 415 की पैकेज अमा लाउथोखरे तमेंगलोंग डिस्ट्रिक्ट हॉस्पिटल संगाखरे चीफ मिनिस्टर की तमेंगलोंग खोंगचता यावबा मंगा सुबा मणिपुर राइफल्स की जिप्सी अमा लोखादा तासनबदा पर्सनल अहुम सिरे अनि सोकले अवांग नोंपोक लमदमदा ललोल इतिकी थबक करमना चौखट हनगदगे हाइबदु अखंग आहिसिंगना नैना हनिंगी हाइना मणिपुर के गवर्नर डॉक्टर नाजमा हेप्तुलाना हाइख्रे अमदी नोंमै कापनाबगी थौदोक्ता खुलाई पाइबा मियोय अमा सिरे अमा सोकले असम राइफल्स की पर्सनल अनि सोकले खुरुमजरी ISTV की मणिपुरी पाउ मियंग ताबिरिबा पुमनमकपु तरामना ओक्सरी हौजिक मपुंगबा पाउ पिजरी चीफ मिनिस्टर एन बीरेन तमेंगलोंग डिस्ट्रिक्ट की चौखट थौरांगी दमक लुपा करोड़ 415 की पैकेज अमा लाउथोखरे ngasi तमेंगलोंग डिस्ट्रिक्ट हेडक्वार्टर्स ता कैबिनेट मिफम पांगथोकपा चटपदा लमदम अदोमगी मियामना महकपु तमेंगलोंग पब्लिक ग्राउंड दा हराउता यामना ओखे चीफ मिनिस्टर की खोंगसत अदुदा डेप्यूटी चीफ मिनिस्टर वाइजोय कुमार याउना मिनिस्टर एमएलए कया सरुयाकी नाट की जगोय इसै कया गा लोइनना चीफ मिनिस्टर अमदी खोंगसत अदुदा याउरिबा मिनिस्टर एमएलए सिंगबो हराउता यामना ओखे चीफ मिनिस्टर एन बीरेन मियामगी मिफम अदुदा वाफम कया थमके नखोइबा सिंगि पैसा लेरबा थबक हौबा यारबा गातनिको हौबा यारबा गातनि मसि मा अदुमाइना लोबियो बासन की लापने थे कोई याम वाना लंबी द लाक्सरी से कई गुम्बा खरा कोई न गमजे बकरा पीप लापने अदुगा नुंगबा नोने न सिंबा अतई की यार कान another 50 करोड़ अमगा यान माक तोर गले another 50 करोड़ सप्लाई की दमकता अमने पुन्ना करोड़ सहुंग कुनमंगा मयाम आई मसे मयाम द सिनबा लापने 325 crores की डेवलपमेंट प्रोग्राम हंड्रेड की लाइबा सेनबा सही सिदा हंड्रेड की लाइबा इदी लाकदर बस सही सिगी मनुंगदा पाइखट कनी पुन्ना इकोई की तमेंगलोंग हाइरिबा नोने नुंगबा अदुगा तमेंगलोंग सिगी पाइखट कदबा मरक सिदा पाइखट कदबा पैसा मसिंग से वोइना इपुन्ना मांग द खरा सुमसुमनी हाइबा मथम जगरे लंबी की मई पावर कनेक्शन की वाटर सप्लाई की तो ngasa हैवी की तो सुमी अखोई गवर्नमेंट ngasi मियाम द चैलेंज हम तमी मदुदि कनो दा मयाम दरकार लेरगा पामग लाको नहांगै ngang का तौरमदन लाको अखोई दि सही सिंगी मनुंग द सी तौगनी हुजिक फाउगी मनुंग न सी तौग्रे न कोई ब्लैक एंड व्हाइट ओइना कोई प्रजा द यंथोगा पुनमक चीफ मिनिस्टर एन बीरेन रानी गाइदिंगलियू मार्केट सेट FCI गोडाउन वाटर सप्लाई स्कीम गेस्ट हाउस सानना जात्रा हुनकी दुगालोंग खुलदा फमुंग यांखै लेबा डिस्ट्रिक्ट हॉस्पिटल चीफ मिनिस्टर संगाखी अमरोमदा तमेंगलोंग डिस्ट्रिक्ट हेडक्वार्टर्स लेबा DC ऑफिस ता कैबिनेट मिफम पांगथोखरे कैबिनेट मिफम अदुदा एडवोकेट जनरल की फंगलेबा सेनफम रिवाइज तौबा पावर डिपार्टमेंट के प्रमोशन पीबा याबा एम्प्लॉई सिंग प्रमोशन पीबा लोइनना अहांगबा फमसिंग मेंशनबा थबक लौबा वेटरनरी के ऑफिसर की फमगी थबक लौबा यावना तमेंगलोंग की चौखट थौरांगी थबक सिंग रिव्यू तौबा हाइना वारेप लौखरे चीफ मिनिस्टर की तमेंगलोंग खोंगचत यावबा मंगा सुबा मणिपुर राइफल्स की जिप्सी अमाई काउगी लोखादा तासिनबदा पर्सनल अहुम सिरे अनि सोकले मंगा सुबा मणिपुर राइफल्स के एस्कॉर्ट कांगबु अदु मणिपुर स्टेट डिजास्टर मैनेजमेंट अथॉरिटी के वाइस चेयरमैन अदिम पामगे एस्कॉर्ट ओइना सतपनी जिप्सी अदुदा पर्सनल तरुक तोंगदुना थौरकपदा तमेंगलोंगदगी खोंगसांग योगदबा किलोमीटर तरुक वालिंगैदा लोखादा तासिनखिबनी थौदोक असि असि निमिदांग वाइरम पुंग मंगा मखाइरोम ताबा मतमदा थोखिबनी मीटर सनीरोम लोबा लोखादा जिप्सी अदु तासनबदा पर्सनल अहुम सीखिबनी अनि अमना काहेना सोखी अतोपा अमना गाड़ी अदुदगी चोंथा होबदगी असो अपन नंखिदे खुंजासिंग अमदी चीफ मिनिस्टर के स्पेशल स्क्वाड कांगबु अमदी अतै सिक्योरिटी पर्सनल सिंगना थीबो हुंबगी थबक चथदुना असीबा हक्चांग अमदी असोकपसिंग लोखादगी पुखलखरे
Thokdok thokpamda ISTV News ki team su athengba phawba thokdok aduda awa ana tarabasingi mateng pangbada saruk yakhi. Promoting business opportunities in northeastern India and India's Act East policy habasida numit nini subna sathakadaba national conference amangasi MIMS Inter University amadi CGMLRL XLRI Jamshedpur India ka kusamnaduna Manipur University ke centenary hall da hokdokre thoromaduda Manipur ke governor Dr. Nazma Heptullah Manipur University ke vice chancellor Professor Ajay Prasad Pandey yauna tongan ba miyoi kaya saruk yakhe. Governor Dr. Nazma Heptullah na MIMS ke Swavinya amasu phongki. Governor Nazma Heptullah na Manipur asi hiram kuding makta kudong chaba lamama oiri tunggi chakwa tharangi thabak paikhatpada su mafam chaba ama oiri awang nokpok lamdamda lalol itiki kudong chaba karam na lawgadage amadi karam na tawgadage habadu policy maker research tawriba miyoi sing amadi lam sida khang hairaba miyoi singna khana nainaba mathau tai haiki. Country's development is not going to be judged by how many institutions we have or how many factories, but it will be judged by the quality of mind behind those institutions. And I'm very happy that you are focusing on the quality of mind of the young people because they are going to take the responsibility of running. But unfortunately, up till now, the allocation of the fund for education is far behind that of defense. Nongmay kapna bagi thokdokta kutlay paiba miyoi ama sire ama sokle Assam Rifles ki personnel ani sokle thokdok asi ngasi ayuk pung mga minute kunlom taba matamda sajik tampak amadi sa mall gi marakta thokibani ISTV News na phangba pauda kutlay paiba sing aduna security force ta ambush ta thaki hairi amaromda mari suba Assam Rifles ki kangbu aduna maikai ahumdagi lalhobani singnaba sing aduda nongmay kapsin kya hairi thokdok aduda mari suba Assam regiment ki personnel ani sokhi lalhobani haiba miyoi ama sire ama na soklaba matungda Assam Rifles na phakre hairi Amaromda mari suba Assam Rifles ta ngasi landa kibadu PLA amadi MNPF ki apunba kanglup amanani haina RPF ki assistant secretary publicity Bangkim amadi Manipur Naga People's Front ki assistant publicity secretary Thomas Newmaina thadorokpa zerola mana khangalakli zerola sinema khataraduna nakal ahumdagi thomjilakpa masing yamlaba mayanglan misinga mayuk nabalan phamda Sergeant Loco Elias Thamrayo Ningseng thawai thaki amadi Phairoi Zamba Elias Thoksom Ningthem yaknabagi makhutta janki hairi Laikhidrabagi mafamda RPF amadi masigi lanmi sanglu PLA na ikai khumnaba ulakli zerol asine makha taraduna sajik tampaki lamdamda mayang lanmi singna lising ani maridagi laisin khiba aduna lamdam adomgi miyamgi punsida ayat akai kaya piri misam miyamda aki akhang piduna Indian Army na terrorism gi thaba kaya sathari Assam Rifles na ngaklau piduna lamdam aduda paktakna na kani thanduna opium war sathari adugumba thawong adu laingak asina khangsin usinadana laire lamdam asida misingi lan mayai kaba sinja ki lan amadi lamdam sigi nat ki saktam butugaina bagi lan kaya zatharak liba asigi mayokta miyam pumba saruk yaba lantheng ama chatha haudragadi Manipur khunai asimut khragani mayang lan misingi mathakta PLA amadi lamdam sigi wakal manaba lup singa kosamnaduna makhata na lan chathakigani ngasigi lanpham aduda yauruba lanmi sing mateng panglakiba khuding makpu PLA amadi MNPF ke war office na thagatpa phongdokli hairi Imphal East District Police na ngasi ayu angkai thanggapat ki akoibada combing operation sathakre sangai festival ga mari rena sathakiba combing operation aduda mayum dagi miyoi chahum lom kokthok laga lambida lehelaba matungda apamamta oina verification sathaki Masa-masagi sentok lambi sembirabadi singda pamlau ubagi sang hantahan bangamgani haina Central Agricultural University ge Vice Chancellor M. Premjina Classic Grande da pangthokpa Zoom Improvement for Sustaining Farm Livelihood and Natural Resource Conservation habis da pangthokpa workshop hagdokpagi thoram da haikre mahakna makataraduna pamlau uriba asi hantahan manatana mapungphana tingbadi ngamloi pamlau uba tingnana ba akang ahi singna pambai kaya lai hairabasu thabak oina utpadi laitri haike Do this biodiversity conservation means the persons, the farmer, or the rural, that is youths who are living in the hills or there is in remote areas, and who will do this or who will do this alternatives of Zoom cultivation? Only the Zoomians.
Ngasigi workshop aduda ICAR Assistant Director General UC Sharma, ICAR New Delhi ki KR Dinan, ICAR Meghalaya ki Director Narendra Prakash na singba miyoi kaya susaru yake. Nambol Police Station gi manung sanba kangmong maisnam lekai degi langpok lakpam ibemsa kaubi sahi ni futare lom surabi nupi ama sat khiba tang tarahum doida rice cooker pokai rakpani haiba thogdokta maina sakpadagi Raj Medi City da laikan narakiba adu ngasino ngalamdai laikidre. Rimsta postmortem taunana papurakpada misi adu yaningde haina nupi mayumgi miyoi singna irang haurakhi police na miyam adu laksan kre laikidrabi ibemsa gi mapuroiba nabakanta police na fare haire. Nupi mayum gi miyoi amana laikidrabi ibemsa asi mamangdasu mapuroibena makhongda thangna thinbagi thogdok laikre rice cooker pokhaibada mi amabusada marvudramapan mai sakpa haibasi oithokloi police na chomba puthok piu haike hiyum gi mamangda amuk thina mu phura khare thina phurga matung jida jumda mung lai nupi je lapka matam jida khoina ichan je thara roi haire ichan jina ju chatla roi haire chatla roi haiba matam jida magi macha ayu ko to pura lai kappe kapabani na mama tu chatning macha tu na kapab upaduda mama tu na chatning ha mina chalan gare ko chu adagi adu gi matung da chahi umur gi mata mamang jida matung jida khubom jida thang no thimbi thang churi na thang churi thimba matam da ju mana pa jina tung da tholak pa pungna ma aina tai ta pujage itai ma iche ana upa khoira ma ga haijaba matam da khoina thamamani nupi jina di chatke hai ade mo handa mo sirba mi tang mi gi khwa chibo moi da rice cooker no pokhai ra ga chibani chini rice cooker pokhai ba to bo mi cha ka drive chidi koi chungda tha ja di ha ba mathandana mai pa mathandana hat pa nate moi khuchin darang to ga hat pani aduna moi hat pa da cheneri ba mi je he puthok thei mai khai ne asiba mi lo. Ministry of Power Bureau of Energy Efficiency NSPC Limited MSPDCL na punna kusam na dunay energy conservation ga marilena state ki thakta ngarang Rajbhavan da pangthokiba state level painting competition gi class 4 dagi 6 phawba category gi sangdam na bada St George High School gi Daulas lamba mayum na ahanba Pitambara English High School gi Martin Tongram na ani suba amasung Little Brothers School gi Y Samir na suba taki. Class 7 dagi 9 phawbagi category da Maria Montessori Senior Secondary School gi Oinam Catherine na ahanba Heritage Convent School gi Ningthaujam Narmada na ani suba amasung Tiny Thoughts Unique School gi Yumlembam Udoinanda na suba takre ahanba ani suba amasung suba takraba singda mathang sitna lupa lising kun lising taramanga amadi lising taragi manapike. Commando personnel ama yauna number 4 saba yonba miyoi ni haiba North Ewa Sidagi Pagat Kre club na mayai ka basinjak saba yonba amadi lamsat kamba thingna ba khongjang jangsilabasu NGO kharana saugatpagi phibamda leire haire Pagalaba makoi gi manungda MD Akas number 4 saba amasung yonba miyoi ni mangondagi number 4 piece taranipal fangi awang Saukhong Development Club ACDC ki president Ramthar Kaisingna club asina sahi anirom North Ewa Sida mayai ka basinjak season naba yonba amadi lamsat kamba sing masing khangdana phagatuna lakre adubo laibak thibadi mafam aduda NGO kharana number 4 amadi gulina singba fongna pijaduna laiba asina club na paikhatliba thabak mapung fahan mangamdre NGO singna tawriba thabak makhoi gi wakhalonda afavo erabasu club na thabak thorom pangthokpadadi sauna apanba ahelle marile nabasingna hairaba NGO singasi North AOC area dagi hongdokina ba thabak paikhat piu haike asawa mayam sine NGO de gi thorak bani NGO de khoina phangba potni NGO de khoina series phangmani NGO de si phangmani haibigi posak ama se khoina sum khangmangam le mari leina ba sine NGO se mafam jaga ama outskirt khra lapa jaga am thambiu moin tawri bisu miyam parja gi sebani akoi karema tayet pa leite adu mafam siga de khoina ngasi move tawri ba khoina drive tawri si chana ba kitang wat pagi damakta miyam parja da khoina sumaina appeal tawjabani KSA gi lising ani tara taretigi tara mapan phawbagi thawpunana ba miyoi singkhan kre ngasi Manipur College gi multi-purpose hall pangthok pathawra maduda KSA gi hanagi president M Laxman IPSA gi vice president Joy Chandra Konthokjam nam aroi ba miyoi sing oina saruk yaki N Chetanbu President Vidyanandabu Vice President General Secretary da Hamzit Finance Secretary Johnson Wango yauna tai thaupuba singkhan kre KSA gi hanagi President Laxman na mathau tawgadaba authorities singna mathau tawraktabadagi mahairoi lup kaya thorakpani haike
Lions Club of Moirangna Moirang Kendragi Manungda Lairabagi Pankai Makada Leriba Mark Wangna Panglakpa Mahiroi Sing the Piba Homlak Suba Tongam Evol Sing Amadi Tongam Ongbi Besa Debe Memorial Cycle Award Pibagi Taram Amangarang Moirang the Leba INA Memorial Hall Pangtokre Lions Club of Moirangi Miyoi Kayana Saruk Yakiba Taram Aduda Punna Mahiroi Kuntrani Toida Cycle Yentoke Donor Oiriba Tongam Santina Tungdasu Mahaki Maikai Degi Lepalaitana Miam Gidamag Angamating Pankigani Haike Below property ki makada laiba ki phaba adum masata da piba makhangi adum bariu manani tasing hai di ma role wan tar madi ayaba mama mapa na chip card thin ma ngam di ai koina cycle se pisil luraga mana season na roi da badina kan de na koina du pihan da bani rule la madu ne koina tamjari bise Bisnupur District ki Khoizuman Apunba Maira Paibilup Amadi Khoizuman gi Apunba Club Singa Kusam Naduna Nisagi Mayok ta Sathaba Drive ta Phagalakpa Yungaw Liter sa Homhompu ngasi miya mamangda tugay duna Amadi may thaduna manghan kre Khoizuman Kungangda yu pusilakpa Amadi yon bayaroi haiba kholaw kaya sulaw ke Humpumari Suba All India National Cooperative Week ki Thauram Manipur State Cooperative Union Lampelpat Amadi District Cooperative Officer Bisnupur ka kusam naduna Bisnupur District ki oina ki ambaning sing sanglenda pangthokre Thauram aduda hanagi Union Minister T.S. Sauba Cooperative Society ki Register S. Rupachandra yauna Bisnupur Municipal Council ki Chairperson Amadi Miyoi kaya saruk yake T.S. Sauba na amana amagi angamba mateng pangnaduna ikoi punna hingminagadabani haike We don't the vision, for the Ministry of Culture, Government of India ki Senthang Makhada ngarang dagi hauna Khurai Sajo Lekai de Laiba Khurai Kala Vidya Bhavan da Chatharak liba Manipuri Ras Lila gi workshop ngasi loisen kre loisen begi tharamda MP Dr. T Mania Manipur University of Culture gi Vice Chancellor N Khagendra JN Manipur Dance Academy gi Director L Upendra amadi Artistic Director KSS Jugindrona maru oiba miyoi sing oina saruk yake Dr. T Mania na Ras Lila kanaba pandamda ikoi pumna makna pungning thagot pham thoi phongdoke live and the city at Jogo Hama Pele said, the singer started 30 moments in the country, in the country, Naramotu, Maranarians, Romeo, but the Roti that we are the place, the Shimami Gadra, having to Java, and the Magida Pogolo Deva, Akshikasi, and the said, the sea was Marco Sinada, Siguma, they are the Santana, the Gallery, Canada. Laitara si pukning wakal mingthonba serial program amatha kudingi ahanba amasung ahom suba sagol sen kudingi numidang pung nipal da All India Radio Imphal ge FM Sangai channel da hogdok lagani haina program executive adhikari mayom git Chandra Sarmana thadorpa serola mana khangalakle hojik manak thana break amatang logzari Hakchangi labor solak padagi kuchu singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta ngarba upaidi Jolip syrup amasung Jolip capsule with changin sinabyo Vinasa Coaching Center, the best and only trusted coaching center in Imphal. Penusia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damakdadi Penusia singna amata ngarba coaching center ni. Miyamna center sida thajaba thampi.
Sky Hospital da world class interventional cardiology ki khudong chab leijare operation tawdana heart ki ahoba menba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani digi hena Sky Hospital la mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore ga tanabiu ningam hawdana ba hana booking tawiu Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break itungda taram noksari makataba pauda November tarahum doida National Highway number 27 gi nungdalan manakta saba Valley Bridge ama tekpadagi asok apan nang khiba tata truck adugi daita NHIDCL amadi Bharat Sarkar na pugodabani mal yauba gari adugi compensation pigadabani haina TDC ki President S Saranjit angasi MG Avenue da Laiba Councillor sigi office ta pangthokpa pawmisinga unabada phongdokre Thongi quality control tawdana sabana laibak thiba thawdok adu thokibani transporter singi mara laite Imphal Ziri lambi amade lairiba thong sing mapu pandabaga sap manare lambi asida gari amana ton kunmari dagi hena pot puba yaroi haiba amade RCC thong saba lepkiba asi Manipur Sarkar na yangsanbiyo haiki thong she kari maram gi tekpano overloading na tekpra natraga thong sigi yot phatabana tekpra 1971 da saba thong yoli talaga makha ta de gari makha ta de hoi kai kan da puthaba yawi khuba yawi ma adu 2012 13 na saba yot ki thong si de kamai tawdana pura tekpno ba ti sigi manam di kari no hai kan da yingjin de haibani 2015 dagi thawse su de lepaga leba sigi thong si RCC oiga onga da ba sa de ba kai gi no ba si adana masisu Manipur government thigapiu masigi behind screen haiba singje karino hakan ekhoi gari singje chalhaning deba ma nyamna puba yaraba lambi je smoothly chatpa yaraba yamna tension free oina chatpa yaraga di haiba NS37 je chakhut khini phagat khini khanbadagi chalhaning deba India government chalhaning deba haiba ruchida Sangai Festival ga mari lenana Sadu Ziru Waterfall gi akoi bada lamtu sengdokpagi thoram ama Bisnupur Police ki kangbuna Sadu Ziru Waterfall Committee ga khosam naduna pangthokre lam koiba lakliba mioi singna waterfall asigi akoi bada plastic ki potlam amadi atai amot akai sing thada biganu haina waroi singda laiba police ki post commander L Bedazet na phongdoke koina sizinaramba pochai sing plastic ni khangde amani khangde hai dustbin la amdaga su mafam jana matayam da pulap paisan birga thambiraga di yamnu nungai daga dabani madu natabani loina chaikhaira leirabani na masidi aikhoi gi pochai ni water ball ji akoi mangini haibase mayamda ai Ithai dam gi ising thadorakpadagi Manipur Tural gi torban gi saruk kinthakibadagi Sekmaijin Khunau gi lambi gi saruk ayamba namthakre haire ngarang dagi hauna laikai miyam na lambi aduda gari chathok chasin tawbada thingba thamkre Community Development Organization, Rural Youth Development Organization amasung Sekmaijin makha laikai Naharol Club ki mihut sing yauna lambi gi phibam sing yangsin kre Community Development Organization ki Secretary Konthokjam Maniharna numit tara mangani gi manungda namthakiba mafam sing semjin bidrabadi khongjang kaya jangsin gani haiki Horai bangang sing lai lai su tam Satra Satri sing hoji akoi school college ka bada awa boire akoi na pamjabadi athuba matam gi manungda long term policy ama tawiraga tungkoina sanaba yaba lambi ama akoi athuba matam gi manungda sema se akoi pamjai Palel Aimol Rota Chicken Center hangduna graduate pass tawrabi Laisangbam Soniana mama mapagi mateng pangli Hiram Sida report ama Maroina igi tungde lepi ba SNPS ni masasi graduate loirabani graduate loiram matung da fawoda mai tongan tonga training makeup training aduga polo gi training meamal tawre adu hauji hauji su private brand am thabak tawre adubo mana mato kramai tawduna masigi simpham di chang ki ba so hoi puna khangminasi thabak ta chilau thidaba loinena imung manung punabagi namak mama mapagi mateng pangbana maki achaw thodang oirak khibi Laisangbam Sonia ni Sonia masagi chai kunithoi khaktangai ribini masamak graduate loibaga loinena private bank amada hauji hauji thabak tawri yen semba ahan ba horko matamda mayamna Laisabini yen semi haiduna nokna biwa kongai ni adubo maki thauna hankhibulaite henadum pangan hapki
ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯩ ꯏꯀꯥꯏꯕꯗꯤ ꯂꯩꯇꯦ ꯊꯕꯛ ꯁꯨꯕꯅꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯂꯧꯔꯨꯕ ꯂꯩꯇꯦ ꯑꯗꯨꯝ ꯏꯃꯥ ꯏꯄꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯩ ꯄꯥꯡꯖꯕꯅꯦ ꯍꯥꯏꯗꯤ ꯁꯤꯟꯐꯝꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎꯕꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯐꯧꯕꯥꯛ ꯆꯥꯎꯗꯒꯤꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯛꯈꯤ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯕꯤꯖꯤꯌꯥ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗꯒꯤ ꯐꯧꯕꯥꯛ ꯆꯥꯎꯗꯒꯤ ꯊꯣꯔꯛꯂꯒ ꯄꯂꯦꯜ ꯑꯥꯏꯃꯣꯜ ꯔꯣꯗꯇ ꯚꯥꯔꯥꯗ ꯂꯩꯗꯨꯅ ꯌꯦꯟ ꯌꯣꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯒ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯍꯥꯏꯗꯤ ꯆꯥꯕꯩ ꯆꯥꯗꯕꯩ ꯇꯧꯔ ꯍꯣꯠꯅꯖꯔꯛꯄꯅꯦꯕ ꯏꯆꯥꯉꯩꯁꯤꯗꯪ ꯃꯍꯩ ꯃꯁꯤꯡꯁꯦ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯅꯤꯡꯕꯗꯣ ꯃꯆꯥꯅꯨꯄꯤꯅ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗ ꯃꯤꯌꯥꯝꯅ ꯍꯧꯔꯛꯄꯗ ꯅꯣꯛꯅꯕꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗ꯭ꯔꯅ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯌꯦꯟ ꯁꯦꯝꯕꯗ ꯀꯔꯤꯒꯨꯝꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯌꯦꯟ ꯁꯦꯝꯕꯁꯦ ꯑꯩ ꯁꯦꯝꯅꯤꯡꯗꯦ ꯑꯗꯨ ꯁꯦꯝꯍꯟꯅꯤꯡꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯤꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯃꯆꯤꯟ ꯃꯄꯥꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯕꯤꯖꯌ ꯏꯀꯥꯏ ꯀꯤꯋꯥꯡ ꯊꯥꯗꯣꯛꯇꯨꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯈꯤ ngasi orekleba fibam masusu yamna wana honabadagi maki mabung thokpa amana mateng pangbirakuna ngasidi mafum asida hingnabagi lanfamda lanthengnari adubu machanapigi thabakta chilau thidaba ama oibsidi mama ama oina chokthokti hairi ꯑꯗꯨꯒ ꯏꯆꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯇꯟꯗꯕ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯍꯥꯏꯕ ꯁꯣꯅꯤꯌꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯦꯜ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯉꯣꯟꯗꯒꯤ ꯂꯩꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯁꯨ ꯄꯥꯈꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯣꯠꯅꯖꯕꯗꯣ ꯑꯗꯨ ꯆꯥꯔꯒ ꯍꯤꯡꯕꯗꯨꯅ ꯐꯩ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯇꯦ ꯋꯥꯔꯤꯕꯨꯀꯣ ꯁꯣꯅꯤꯌꯥꯒꯤ ꯏꯃꯨꯡ ꯅꯣꯡꯃꯗ ꯌꯦꯟ ꯀꯦꯖꯤ 100 ꯆꯅꯤ ꯐꯥꯎꯕ ꯌꯣꯜꯂꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡ ꯈꯔꯅ ꯏꯃꯨꯡ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯃꯛꯄꯨ ꯀꯔꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯃꯛ ꯑꯣꯏꯗꯨꯅꯁꯨ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯍꯣꯠꯅꯕ ꯂꯦꯞꯈꯤꯔꯣꯏ ꯍꯥꯏꯔꯤ ꯁꯣꯅꯤꯌꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯏꯕꯁꯤꯡꯁꯦ ꯂꯩꯊꯣꯛꯄꯤꯒꯅꯨ ꯑꯩꯒꯤ ꯑꯉꯝꯕ ꯑꯩꯒꯤ ꯐ꯭ꯔꯤꯗ ꯂꯩꯕ ꯇꯥꯏꯃꯤꯡꯗ ꯍꯥꯏꯗꯤ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯁꯤꯟꯐꯝ ꯑꯃꯗ ꯑꯗꯨꯝ ꯇꯝꯕꯤꯌꯨ ꯑꯗꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯑꯔꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯑꯔꯦ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥ ꯃꯁꯥꯅ ꯍꯩꯖꯕ ꯁꯤꯟꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯊꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅꯤ कैमरा पर्सन संजय गिलोनेना जिनेंगोंबा ISTV न्यूज आइमोल पलेल रोड Mayang Imphal gi haibong makhong mapada Imphal Turel mathakta saba Valley Bridge Laukok Thongi upak ke ahoba sarukta class nursery tamlibi Resma Kobi Mahiroi ama Turel ta sinkibedagi thibakang hairi angang aduna mamanabi kharaga school halakpada thawdok adu thokibani hairi Ngarang ISTV News na sandoki ba haba marak jingtham lekai da disable oirabi mama masana sarkar gi mateng amata fangdana wane hingli haibagi akhan number report adugi tungdanga si mateng pangba hunarakre handakta Mexico da pangthoki ba World Archery Championship ta team event ta silver medal phanglakhrabi paunam lili sanuna mama masagi hingbada mateng oinana ba seng hawai amadi chana thangnaba polam sing mateng pangkhre Amarom da Singa Mathakta Laiba Relief Center for the Welfare of Differently Able Person Manipur gi Maikai dagi su sel gi mateng pikre Manipur Legal Services Authority gi mijeng makhada District Legal Services Authority Thawbal amade Legal Aid Clinic sugunu na punna sinduna numit tarani supna sathagadaba part of National White Campaign ga mari lainana Legal Awareness Program ama Kaksing District ki manung sanmana laiba sugunu bazar da laiba Singtam Community Hall pangthokre Advocate M. Madhu Singh Sugunugi panel lawyer ke Ibotombi Advocate Manesor Irai Manupilup Sugunugi President Y Manihana Maru Oiba Myoy Singh Oina Saruk Yaki Thorongba Mari Lenana Layak Pasangdamnaba Amasu Pangthoki Legal Volunteer Khaidem Upendrona Ain gi maramda miyambu mapung fana khanganaba awareness program asi pangthokpani haiki Oiba maramda khangdaba knowledge mayam ama khangmayananaba आयनगी ओरबा नॉलेज मैम अमा अवाट पलई बसिंग से हेना खंगन बयाना बा पांथोक साफोना खुंगंग सिंगदसु मसिगी मेसेज से योब याना नगाई दमुक्ता अकोइना प्रोग्राम से
ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯊꯩ Assam Rifles ki Military Civic Action Project ki makhada veterinary camp ma taramatoi suba Assam Rifles More amadi 14 MO BFD Veterinary Hospital ga puna sinduna Sabang 5 Football Ground More da veterinary camp ma pangthokre More da leiba taramatoi suba Assam Rifles ki Commanding Officer RS Rawat na camp adu hogdoki Handak pangthoki ba manga suba General Panchayat Mikhalda mai paglaglaba Langathel Jilla Parishad ki member Gram Panchayat Marigi Pradhan amadi ward member sing yauna atai hiram singda mithoi mihelaba sing afaba mahairoi amadi sanaroi singbo harau tayamna opagi thoram ama ningsing loop texam na sintuna texam lainung da pangthokre thoram aduda han headmaster oiramba L Syamo yauna mioi kaya saruk yaduna achamba khodol pot piduna ikai khumnaba utki Toromadugo Mari Lenana SDC Samuro Amadi Vake Volleyball Club Sana Kaitel Anige friendly match Samasu Sanake Hanmin Thang LS Thangpi Haukipu KNLF KNOG Commander in Chief Boythang Haukip Allies HL Bu Cookie Organization Secretary cum Joint Monitoring Group Amadi KNO Arm Wing Home Department ki member oina khanbada KNO ge President PS Haukip na ayaba pikre haina KNLF KNO ge Organization Secretary cum Joint Monitoring Group Boythang Haukip na thadorakpa cherola mana khangalakle Miyam ge nimit thauram Thawal district ki oina ngasi district asigi SP office amadi Thawal police station na pangthokre miyoi kaya laktuna makhoi gi wakat sing thangat ke Guru Ibempi Cultural Academy Uripok ki President OIDB Uripok Khaidem Lekai de Lebi Lema Popam Ningol Tayanjam Ongbi Anandi Devi Bo Manipur State Kala Academy Kumalampak na Manipur Academy Fellowship Pirakre Sahi ani gi Fellowship Pirakpa asida Ibempi Cultural Academy gi members singna nungai ba phongdorakle IEB Sanjenbam Bhanumati na lekhidabada Manipuri Manohar Sai Sabha Uripok Torangbam Lekai na awaba phongdorakle Hauzik sanabagi pao mo pizari. Nasigi sanabagi pao da Nehru Yuba Kendra Sandal Amadi Social Development Youth Club More Anina Sinduna Eastern Science School More ground da Zatharakpa Sahi Taramanga Makhagi Football Tournament Ngasiloisin Kre MSY Sina DM Tibu Goal Amasinoda Maitiba Piraga Champion Oikre Loisin Bagi Thoramda Zonal Director Sahit Singh Nehru Yuba Kendra Sandal Gi DYC Paulina MCM Gi President and Thoiba Nehru Yuba Kendra Sandal Gi Hana Gi DYC Oiramba W Ivohalna Maru Oiba Miyoi Sing Oina Saruk Yaki Makok Mathang Taraba Singda Manamathum Sing Yantoke Andhra Pradesh talaiba Rajiv Gandhi University da tha sigi tang kuntaretagi December tang ahum phaba pangthoka dauriba East Zone Inter University Tournament 2017 da Manipur University ki mohot sinduna saruk yagadaba reserve player nipan yauna sanaroi kun khangat le haire Kuntrani Thu Suba Sub Junior amasung kunmapan Suba Senior State Archery Championship December tang taramathoi degi tarataruk phaba jatharagani haina Manipur Archery Association ge cherola mana khangalakde saruk yaningba singna mari leinaba che changaloina na tha sigi tang kuntra pawagi manungda association asida yahalakna ba khangalakle hauzik makhata ba sanabagi pausing boyani thaujamdagi amuk phangbigani Kunthrom the Shuba N Hazari Amadi Dr. N Tombi State Polo Tournament ki semi-final match animak sanaba loikre. Tournament asiki final da ex Polo Club Wangkai Amadi Manipur Police Sports Club Team B ga sanaragani. Manipur Horse Riding and Polo Association Sinduna Mamang Tagitang Kunipal Digi Manipur gi masak netball polo team Kunipan saruk yaduna Imphal gi mapal kangjibung da chathariba Kunthrom the Shuba N Hazari Amadi Dr. N Tombi State Polo Tournament ki ngasi sanakiba ahanba semi-final match da ex Polo Club Wangkai na Manipur Police Sports Club Team A bu Panjal Taranitoi Ohumda Yamna Laksana Maitibu Biduna final Sankibani.
Match asida mai pakiba ex Polo Club Wangkai gi panjal singadu P Ozit na Anisuba madi Marisuba Sakar da panjal mari TS Jacob na Anisuba ahum suba madi Marisuba Sakar da panjal mari sanki L Atang bana Anisuba Sakar da panjal ani L Tolong Khombana Anisuba Sakar da panjal ama amadi M Dorian na Marisuba Sakar da panjal ama chanduna match asi mai pakibani match asida mai tikipa Manipur Police Sports Club team A gi panjal ahum madu S Bimol P Zotin namadi TS Ranjit na ahanba Anisuba madi Marisuba Sakar da sankibani tournament asigi Anisuba semi-final match ki sanakibadana Manipur Police Sports Club team B na Khurai Polo Club team A bu panjal mari ani da mai tibi piduna final sankre Manipur Police Sports Club team B gi mai pakibagi panjal singadu ke ice nokpo nganbana Anisuba madi Marisuba Sakar da panjal ani amadi ice abung khumana Marisuba Sakar da panjal ani chanduna match asi mai paki match asi da mai tikiba Khurai Polo Club team A gi panjal ani du o Roger na ahanba madi ahum Suba Sakar da sankibani Sathariba tournament asigi ariba match tha asigi tang taratareta ex Polo Club Wangkai amadi Manipur Police Sports Club team B ga sanaragani Thagazari boyai hauzik makhata nang asinong magi oikiba ing asagi pau amuk pangbigani ngasigi oikiba ing asagi pau da ICAR lampel patigi piko pau gi matung ina ngasigi khwaidigi sahakiba Celsius degree 16 tasmik ama khwaidigi ingba Celsius degree 3 tasmik suino Nuksita yawi sing manil gisang ayuk da sada marputra matoy nuktil da sada humputaro waki ngasi no sukide Arabada maroi ba pau amu si minister N Birena Tamenglong district ki sakot thorangi da mag lupa crore sahum kunmanga gi package ama lauk thokre Tamenglong district hospital sanga kre Minister ki Tamenglong khongchata yawba manga suba Manipur Rifles ki gypsy ama lokhada ta sinbada personnel ahum sire ani sokle awang nongpok lamdamda lalol itiki thabak karamna sakhat hangadagi haibadu akhang ahai singna naina haningi haina Manipur ki governor Dr. Nazma Heptullah na haikre amadi nongmai kapna bagi thokdokta khulai pai bamioi ama sire ama sokle Assam Rifles ki personnel ani sokle Masigi oinadi ISTV na pizaba Manipuri pau matang asida loisinjari miyeng tabiriba singbu amuka na kurumjari